칸스니까. ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯆꯦꯅꯦꯜ ꯃꯈꯩꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯊꯔꯣꯏ ꯊꯣꯡꯕꯅꯦ ꯊꯔꯣꯏ ꯅꯤꯡꯈꯥꯕꯤ ꯊꯣꯡꯕ ꯅꯣꯡꯃꯥꯏꯈꯣꯡꯗꯒꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯖꯤꯡ ꯕꯣꯔꯥꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏꯗꯒꯤꯁꯤꯅ ꯑꯗꯨꯒ ꯄꯥꯛꯅꯝꯁꯦ ꯑꯩꯅ ꯄꯤꯁ ꯑꯃ ꯂꯧꯔꯛꯑꯦ ꯁꯤꯅ ꯂꯐꯨ ꯊꯔꯣꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯌꯦꯅꯝꯒ ꯇꯧꯔꯒ ꯇꯧꯕꯅꯦ ꯄꯥꯛꯅꯝꯁꯦ ꯁꯤꯅ ꯑꯩꯅ ꯇꯨꯏꯁꯟ ꯇꯧꯕ ꯑꯉꯥꯡ ꯑꯃꯅ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯃꯣꯏ ꯃꯃꯥ ꯕꯕꯥꯅ ꯑꯗꯣ ꯃꯌꯥꯝꯅ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯅ ꯉꯁꯤ ꯄꯨꯖꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯊꯔꯣꯏꯁꯦ ꯃꯍꯤꯗꯤ ꯄꯥꯛꯅ ꯌꯥꯎꯍꯟꯗꯕꯅꯦ ꯈꯣꯕꯥꯗ ꯑꯩꯅ ꯃꯍꯤ ꯌꯥꯝ ꯌꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯤꯛꯅ ꯍꯥꯎꯋꯦ ꯊꯔꯣꯏꯁꯦ ꯂꯧꯕꯨꯛ ꯊꯔꯣꯏ ꯑꯃ ꯑꯆꯧꯕꯤꯗꯣ ꯅꯠꯇꯦꯕꯀꯣ ꯁꯤꯗꯤ ꯅꯤꯡꯈꯥꯕꯤ ꯍꯥꯏꯅ ꯌꯥꯝ ꯍꯥꯎꯕ ꯊꯔꯣꯏꯗꯨꯅꯦꯕ ꯗꯥꯎ ꯌꯥꯗꯦ ꯑꯍꯥꯟꯕ ꯆꯨꯞꯄ ꯊꯔꯣꯏꯁꯦ ꯃꯤꯁ ꯑꯣꯏꯔꯦ ꯊꯔꯣꯏꯁꯤꯗꯤ ꯅꯤꯡꯈꯥꯕꯤ ꯃꯍꯥꯎꯁꯤꯗꯤ ꯃꯃꯥꯏ ꯀꯛꯄ ꯌꯥꯗꯦꯕꯀꯣ ꯅꯤꯡꯈꯥꯕꯤꯁꯦ ꯍꯦꯛꯇ ꯄꯥꯛꯅ ꯑꯗꯨꯗꯨꯅ ꯐꯔꯛ ꯈꯤꯇꯪꯗꯤ ꯇꯥꯏ ꯆꯨꯞꯄꯗ ꯈꯖꯤꯡ ꯕꯣꯔꯥ ꯍꯣ ꯂꯩꯔꯝꯃꯦ ꯌꯥꯗꯕ ꯉꯥꯛꯇ
ꯆꯥꯕ ꯀꯥꯎꯋꯦ Khởi mua ra sao ấy ꯊꯕꯤꯁꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯊꯥꯖꯕꯅꯤꯅ ꯑꯗꯨꯛꯀꯤ ꯍꯥꯎꯔꯦ ꯍꯥꯔ ꯀꯩꯀꯥ ꯑꯝꯇ ꯇꯧꯗꯕꯅꯤꯅꯀꯣ ꯅꯦꯆꯔꯦꯜ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕꯅꯤꯅ ꯍꯥꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯨꯝꯗ ꯊꯥꯕꯅꯤꯅ ꯍꯥꯔ ꯅꯨꯡ ꯑꯝꯇ ꯍꯥꯞꯇ꯭ꯔꯦꯕ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯍꯧꯁꯥꯒꯤ ꯃꯥꯏ ꯃꯍꯥꯎꯗꯣ ꯑꯗꯨꯝ ꯐꯪꯉꯦꯕ ꯈꯨꯠꯁꯦꯝꯒꯤ ꯍꯥꯔ ꯀꯩꯀꯥ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯕꯣꯔꯥꯁꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯌꯥꯎꯋꯤꯅꯦ ꯁꯤꯅ ꯅꯨꯡꯁꯤ ꯃꯍꯥꯎ ꯂꯩ ꯅꯤꯡꯈꯥꯕꯤꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯐꯖꯅꯗꯤ ꯆꯥꯎꯔꯦ ꯅꯤꯡꯈꯥꯕꯤꯁꯦ ꯑꯌꯥꯝꯕꯅꯗꯤ ꯄꯥꯛꯅ ꯆꯥꯎꯒꯟꯗꯕꯅꯦꯕ ꯃꯁꯤ ꯊꯔꯣꯏꯁꯦ ꯑꯗꯣ ꯁꯤꯃꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯈꯖꯤꯡ ꯕꯣꯔꯥꯁꯦ ꯑꯁ ꯃꯍꯥꯎ ꯊꯤꯅ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯒ
ꯃꯍꯥꯎ ꯂꯩꯕꯗꯤ ꯁꯤ ꯊꯔꯣꯏꯁꯤꯅ ꯍꯦꯟꯕ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕꯅ ꯑꯃ ꯂꯧꯕꯨꯛ ꯊꯔꯣꯏ ꯁꯨꯝꯕ ꯑꯆꯧꯕꯁꯦ ꯁꯤꯁꯤꯅ ꯍꯦꯜꯂꯦ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕꯅ ꯃꯍꯥꯎꯗꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯁꯤꯅ ꯑꯁꯤ ꯃꯊꯦꯜ ꯂꯣꯏꯅ ꯍꯥꯎꯋꯦ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯈꯖꯤꯡ ꯕꯣꯔꯥꯁꯨ ꯍꯥꯎꯋꯦ ꯄꯥꯛꯅꯝꯁꯨ ꯍꯥꯎꯋꯦ ꯑꯗꯨꯕꯨꯗꯤ ꯈꯣꯏꯕꯥꯅ ꯊꯣꯡꯕꯩꯅꯦ ꯍꯥꯎꯔꯤꯁꯦ ꯑꯩꯅ ꯊꯣꯡꯕꯗꯤ ꯅꯠꯇꯦ ꯏꯟꯖꯥꯡ ꯃꯊꯦꯜ ꯃꯅꯝꯁꯤ ꯍꯌꯤꯡꯒ ꯂꯣꯏ ꯉꯥꯎꯔ ꯃꯥꯥꯏꯅ ꯇꯧꯋꯤ thôi mà xa xài đó tôi không chia này nhắm xin mà theo thế tục cái mình tự học đấy mà xin đi khơi lên mà xin mà theo cái tự học này là mà thằng kia video đầm comment mình comment là sẽ thằng video cho số mẹ làm ba mà đâm phụ ra kìa